Thoubal District United Women Development Organization Thoubal Ima linkhatkibagi kunipan laksuba mapokumon thauram ngasi Kaksing District ki Wabagai lamkhaida pangthokre. Thauram aduda CADA Manipur gi President H. Priyo Kumar na thoiba mitunglen Thoubal Ima gi President Khumukcham Ongbi Memana Thauram apu amadi Ichal gi General Secretary H. Benina akanaba mitungoina sarukya ki. Ngasigi thauram aduda Thoubal District United Women Development Organization Thoubal Ima gi hanagi President Oirambi Laikhidrabi Kangozam Ongbi Thasana Sapamongbi Bimola Executive Member Oibirambi Laitonjam Ongbi Shyama Member Oirambi Sanahanbi amasung Nepramongbi Ningolgi photo da miyamna laikatuna ikai kumnabasu utki. Si akoina lejari mafam asi ogai longkhai gi akhogi Thoubal District United Women Development Organization gi Thoubal Ima gi office tani akoi ngasi se akoi gi hauji yamna akoi gi trongnaubi gi isuda yam kanna irang thoiba angani legidabagi mayamna ban blocket kanna tawringai maraksida akoi gi su tangai phataba akoi gi Thoubal District ki kungani pal suba adugumlaba akoi gi foundation day si tawdaba yadadana akoi ngasi se akoi yamna akoi mi chani chahum hena community hall da tawnaba akoi somda Imphal lomdagi akhoigi ima sing akhoigi state ki ima sing acho look ki akhoigi semgi mayam ama akhoi loina invitation piro matungda tangai phatana akhoi ngarang si akhoigi educated mai si kanna tana jarakanda akhoi ngasi amna pichinna tawdaba yada boina akhoigi laikhidraba akhoigi hana founder oibiramba ima sing gi da hikal tambaga loina na akhoigi ngasi ga sigonoba foundation day asi pangthok jabani aduna akhoi yamna dum dham da akhoi yamna irang sida akhoi Towning bani adu irang sena maram oiraga akoi amna samna adugomna ba akoi tawdoi ba da thawdang asi ngasi tawjabani haibasi agi press ki famdai famdari